ꯃꯌꯥꯝ ꯆꯥꯅꯒꯤ ꯑꯃꯒ ꯄꯨꯔ ꯂꯥꯛꯆꯔꯦ ꯃꯊꯦꯜ ꯑꯃ ꯃꯊꯦꯜꯁꯤ ꯀꯔꯤꯝ ꯅꯠꯇꯦ ꯉꯁꯤꯗꯤꯀꯣ ꯃꯌꯥꯝꯁꯦ ꯀꯣꯛꯁꯨ ꯑꯣꯏꯅ ꯆꯥꯒꯦ ꯇꯧꯔꯤꯅꯤ ꯉꯁꯤ ꯀꯣꯛꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯀꯣꯠꯅꯤꯡꯉꯥꯏ ꯃꯆꯪ ꯈꯔ ꯂꯩꯔꯦ ꯁꯤꯒ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯂꯩꯈꯃꯥꯟ ꯃꯅꯥ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯀꯣꯕꯤ ꯂꯩꯔꯦ ꯇꯦꯡꯅꯧ ꯂꯩꯔꯦ ꯑꯗꯩ ꯍꯪꯒꯥꯝ ꯂꯩꯔꯦ ꯍꯪꯒꯥꯝ ꯃꯀꯥ ꯌꯨꯝꯗ ꯄꯥꯟꯕ ꯑꯗꯨꯒꯩꯗꯤ ꯁꯤꯁꯤꯅ ꯑꯗꯨꯅꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ 이제 짜. 이제 그냥 짜오. 넣으러 사무실에 넣으러. 이제 넣어. ꯃꯌꯥꯝ ꯑꯩꯅ ꯆꯥꯕꯁꯤ ꯌꯦꯡꯉꯨꯀꯣ ꯇꯣꯟꯒꯣꯒ ꯍꯥꯞꯄ ꯍꯥꯎꯕꯅꯤ ꯍꯪꯒꯥꯝ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯇꯤꯜꯍꯧꯁꯤꯁꯨ ꯈꯔ ꯆꯪꯒꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯀꯣꯕꯤ ꯂꯩꯔꯦ ꯑꯗꯨꯗꯩꯗꯤ ꯍꯥꯏ ꯆꯥꯔꯣ ꯅꯣꯏꯅ ꯑꯃꯃꯝ ꯆꯥꯔꯦ ꯑꯩꯗꯤ ꯑꯦꯛꯋꯥꯔꯗ ꯍꯨꯞꯄꯤꯕ ꯅꯣꯏ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏ ꯆꯥꯔꯦ ꯃꯌꯥꯝ ꯈꯨꯆꯥꯁꯦ ꯅꯣꯛꯄ ꯍꯥꯕꯅꯤ ꯃꯌꯥꯝꯗꯤ ꯆꯥꯕ ꯍꯧꯔꯣꯏꯀꯣ ꯑꯍꯥꯕꯤꯗ ꯅꯣꯛꯄ ꯌꯥꯗꯕꯅꯤ ꯍꯥꯕꯅꯤ ꯆꯪꯍꯧꯔꯦ ꯑꯩ ꯆꯪꯍꯧꯔꯦ ꯆꯥꯕ ꯃꯔꯝ ꯍꯜꯂꯤꯗ ꯑꯍꯥꯕꯤꯗꯅꯦ ꯆꯥꯔ ꯁꯥꯒꯠꯂꯛꯄꯅꯤ ꯈꯪꯕ ꯏꯆꯟꯅꯨꯄꯤꯅ ꯃꯣꯔꯣꯛ ꯁꯥꯔꯃꯥꯏꯅ ꯃꯥ ꯃꯣꯔꯣꯛꯁꯤꯅꯦ ꯄꯨꯔꯛꯏꯕ ꯈꯪꯗꯦ ꯃꯣꯔꯣꯛꯁꯦ ꯈꯔ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯆꯥꯕꯗ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯆꯥꯏꯕ ꯑꯩꯈꯣꯏꯅ ꯑꯍꯥꯕꯤꯗ ꯃꯣꯔꯣꯛ ꯁꯥꯕ ꯆꯥꯕ ꯉꯝꯗꯦ ꯍꯥꯞꯄꯅꯤ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯎꯕꯅꯤꯕ ꯂꯣꯏꯅ ꯃꯣꯏꯗꯤ ꯍꯦꯛꯇꯩꯔꯣ ꯀꯩꯅꯣ ꯂꯩꯊꯃꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯗꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯍꯟꯗꯒꯤ ꯀꯩꯅꯣ ꯀꯣꯆꯨꯒ ꯈ꯭ꯋꯥꯏꯗꯩ ꯄꯛꯄꯁꯦ ꯀꯩ ꯄꯩ ꯀꯣꯟꯗ ꯀꯣꯟꯅꯝꯗ ꯍꯪꯒꯥꯝꯅ ꯍꯥꯎꯕ ꯑꯩꯗꯤ ꯍꯪꯒꯥꯝ ꯆꯥ ꯅꯥꯁꯤ ꯆꯥꯝ ꯀꯥꯏ ꯑꯗꯨꯏꯁꯨꯅ ꯍꯪꯒꯥꯝꯅ ꯍꯥꯎꯕꯅꯤ ꯆꯥꯕ ꯃꯌꯥꯝꯁꯨ ꯑꯩ ꯆꯦꯅꯦꯜ ꯑꯅꯧꯕ ꯍꯥꯡꯕꯅꯤꯅ ꯃꯌꯥꯝꯅ ꯈꯔ ꯀꯩ ꯍꯥꯏꯔꯕ ꯈꯔ ꯍꯥꯏꯕꯤꯌꯨꯗꯅ ꯑꯩꯈꯣꯏꯅ ꯃꯩ ꯆꯦꯅꯦꯜꯁꯤꯗ ꯂꯥꯏꯛ ꯑꯃ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯉꯁꯤꯀꯣ ꯅꯨꯡꯊꯤ ꯃꯪꯉꯦ ꯑꯗ ꯅꯣꯡꯁꯨ ꯆꯨꯗꯒꯤ ꯇꯧ ꯂꯩꯔꯦ ꯆꯥꯏꯉꯥꯏꯗꯒ ꯆꯨꯔꯗꯤ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯀꯣꯁꯨ ꯆꯥꯏꯉꯥꯏꯗ ꯅꯣꯡ ꯆꯨꯔꯗꯤ ꯑꯗꯨꯝ ꯐꯖꯔꯦ ꯑꯗꯨꯝ ꯁꯝ ꯁꯥꯡꯅ ꯆꯦꯟꯗ꯭ꯔꯕꯅꯤ ꯁꯤꯗꯧꯔꯦ 와이즈가 짜내다 했는데 하루네. hả? Ra phải cho bún phải chứ đâu. Nè phải khổ rồi. 진짜 그냥 딱 아이때기는 망해 기분이 잡으셔 사람네도 조금 모르게 짜라가 사가래 이거 그냥 짜가 사가래 뭐 남사대 좀 합대 하빈이 짜라가 사가래 짜 긴장 어때 하빈이 짜라 사갔대 아니네 차로 사갔대 차로에는 그냥 합대는 마이크로 물어 nó cột gì ra làm sao một xài mua thì coi sao mà sắm mình là bên đây để bên sắm mình là đi mua sao bây hai cái này nó có iman là biếng mà đi mua sao năm đẹp ạ mua đi mua sao bạ mua bốn năm đẹp ngang được đi hơn nhà mai không đẹp nó hơi ít
कोई चे थंगना कोई जुमना की चे थंगना बसी कोई मोई चाबा मुरोक ती हाय काना दरे मुरोक काय मुरोक इरोल लसु मुरोक को मथाउ ताय आइ Mayam tu ko sa sana tu kai mai mai kai kai nama hai ge sa lo ma tung da koi labuk siga hajari ba kwa khara se uchara ke mayam jengbiu kwa baga na ka to ba koi lo kino ko ge sinari ni koi lo o kini hayo di sumi ne koi siga di isingi lo lai ta bani na kwa baga no tau je ba sana dolo sahim da ni pot zon ba da ga ni koi di Pada dah pang dia tu pala ani mungkin pang. Hamil ni loh saya. Lu nak boleh hamil, anu tiga. Ni nak boleh jadi tu, asyik mana asyik. Kita lu berapa ni hamil macam pole ni macam. Boleh hamil kau hamil kau. Wah tak ya. Lu tahu tu. Culu. Lu nak bukan thai macam kau, lu cakap thai anu macam ni. เลยขมันมานั่งกันเห็นมันด้วยมันน่าจำจ้าได้จ้าดีเลยจ้าสิดีลูกด้วยน้ำมันไอ้มันน่าจ้าในซอยดอกเดจ้าเกะไอ้หนูจ้าทั่วเกะก็ทุจาดีนั่นน่ะก็จะก็จ้าได้ปะฮาชาบันนี่นะบอกว่านัดรู้ได้นะไปตัวเลยว่าจะไปหาบันเลยMayam se jumda thaba poche ngata ni khali lai je kobi tani kobi di tha dabni na lai ra chare atai di kobi ga tilawo si di alai bani atai ngai di isa gi jumda loi thaba ngata na ka ra chieng na chai chieng na hawo ni man dia tara chieng hawo jo chieng na sa ba hawo chieng cha ba di nya manipuri chieng na sa noi manipuri chieng na chai hai do tilau chune chieng ka bokla ba chiên gò bò cái này chiên gò bò hay là chiên là bốc mình chiên gò bò sao hậu giờ phơi rồi này khơi chim sắc cái đó kia khơi chay chắc không có chay chiên gì nè chiên này nè hậu với em bà hậu làm hậu thì khơi mình bự chiên anh khai giả hậu kilo hậu bao một sạp hết đi kilo là một sạp sạp quay nè nuôi nằm ở u bờ đè chán nên đềuมีrồi xuống nè chán nên rồi mai ra thì u bờไอ้เสียจ้าพอดีอันป้าสิดีกว่าจ้าบัดนี้นะช่วยป้าสิใจแบบพี่ได้เงินจ้าบันน้องเนี่ยแบบจ้าสิดีจ้าบันน้ำดีจ้าบัดนี้ก็ข้าวจะคุ้มเหลือสาวจ้าบัดว่าเนี่ยแบบจ้าคือทำจ้าบันน้ำเดียบแบบนั่นถูกป้าไม่ช่วยป้าสิดุมบางจะได้พุ่งเอาขนมตาพุ่งมาดีบุตรนั่นเยอะนั่นจ้ะพุ่งมาดีตาดีไอ้สิเนี่ยฉันตาเฮ็ดมันจะเลือดนูที่มันจะเลือดไปที่ฉันรักตามมาเลยนูคือว่าแต่ว่ามันนูว่าตัวนี้มันเลยอันที่นูที่ตัวกำมันก็ทำนี่เฮ้ยนูที่เนี่ยตัวก็ได้ถ่ายไปเลยนะไม่ยังดีเนี่ยมันดีไปว่ายังมันมากี่กลาสิกกระบอกเสร็จแล้วหับจันเลยดูไอ้ชิงหายใจแล้วก็ขับไปจนโอ๊ตเลยแม่งจังโนระก็ชัวปะโกลิบะเอ็งเราเช่นนี้มันเลยว่ะมาปานชาแต่บ้านโนปะแล้วไปได้ปานดาพะวิลพะกาดาบมาใช้ชิงแล้วตัวนั่นเนี่ยมาเชื่อเราแบบมันเลยนั่งอาจารย์นะเป็นยังไงอยู่โอ้ยhao đi hao đi có ra một thầy có ra thì nè mà nó bị mình qua thì cũng rất là gấp cha bây giờ đi xe máy nó chỉ cần nó còn là cái con bạc mà đi ra đi vừa sáng nghe đấy cái này trên ba cái này
ꯆꯥꯕ ꯆꯥꯕꯁꯦ ꯃꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯟꯅꯗꯦ ꯅꯠꯇ꯭ꯔꯥ ꯅꯣꯏ ꯃꯅꯤꯄꯨꯔꯗꯅ ꯆꯦꯡꯒ ꯃꯣꯔꯣꯛ ꯊꯥꯔꯣ ꯃꯣꯔꯣꯛ ꯊꯥꯔꯣꯏ ꯍꯧꯖꯤꯛꯀꯤ ꯃꯣꯔꯣꯛ ꯍꯥꯞꯄꯤꯔꯣ ꯊꯨꯝ ꯀꯥꯝꯃꯁꯨ ꯃꯥꯏꯀꯣ ꯑꯗꯨꯅꯅꯦ ꯃꯣꯔꯣꯛ ꯃꯁꯪ ꯉꯥꯡꯉꯤꯁꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯀꯩꯅꯣ ꯎ ꯃꯣꯔꯣꯛ ꯑꯀꯪꯕꯗꯣ ꯑꯗꯨ ꯑꯁꯨꯕꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯩꯈꯣꯏ ꯑꯍꯥꯕꯤꯁꯦ ꯎꯕꯗ ꯁꯅꯥꯁꯦ ꯋꯥꯟꯅꯒꯅꯤ ꯕꯦꯝꯇꯣꯕꯤꯗ ꯄꯤꯖꯒꯗꯝꯃꯦ ꯑꯍꯥꯟꯕꯅ ꯃꯣꯔꯣꯛꯇꯣ ꯁꯤꯗꯥꯅꯤ ꯑꯩꯅ ꯍꯦꯛ ꯁꯥꯔꯦ ꯕꯦꯝꯇꯣꯕꯤꯁꯨ ꯃꯣꯔꯣꯛ ꯆꯥꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯊꯥꯡꯒꯠꯂꯛꯄꯗꯅꯦ ꯁꯥꯏ ꯍꯥꯏꯁꯤꯅꯤ ꯕꯦꯝꯇꯣꯕꯤꯁꯨ ꯃꯣꯔꯣꯛ ꯆꯥ ꯉꯝꯗꯕꯅꯤ ꯒ꯭ꯂꯥꯁ ꯂꯣꯏꯁꯟꯕꯁꯦ ꯃꯌꯥꯝ ꯍꯪꯒꯥꯝ ꯃꯀꯥꯗ ꯂꯣꯏꯁꯟꯖꯒꯦ ꯆꯥꯕꯁꯨ ꯂꯣꯏꯁꯜꯂꯛꯑꯦ ꯃꯌꯥꯝ ꯍꯥꯎꯗꯤ ꯍꯥꯏ ꯐꯖꯅ ꯍꯥꯎꯋꯦ ꯏꯁꯥꯅ ꯁꯦꯝꯖ ꯈꯣꯠꯆꯕꯒꯤ ꯍꯥꯎꯕ ꯍꯥꯏꯗꯣ ꯁꯤ ꯑꯣꯏ ꯃꯥꯅꯤ ꯊꯥꯒꯠꯄꯁꯨ ꯅꯠꯇꯦꯗꯤ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦ ꯅꯠꯇ꯭ꯔꯅꯦ ꯏꯆꯦ ꯑꯩꯁꯨ ꯂꯣꯏꯁꯜꯂꯣ ꯈꯔ ꯄꯥꯏꯁꯜꯂꯣ ꯁꯦ ꯂꯥꯁꯅꯤ ꯑꯩ ꯍꯪꯒꯥꯝ ꯃꯀꯥꯗ ꯂꯣꯏꯁꯟꯖꯔꯒꯦ ꯃꯇꯥꯡꯁꯤꯒ ꯑꯃꯨꯛ ꯑꯣꯕꯤ ꯆꯥꯁꯜꯂꯨ ꯂꯣꯏꯔꯝꯗꯥꯏꯒꯤꯅꯤ ꯀꯩꯒꯤ ꯍꯥꯎꯕꯁꯨ ꯍꯥꯎꯔꯁꯨ ꯏꯆꯦ ꯂꯣꯏꯁꯟꯗꯣꯔꯕꯅꯤ ꯈꯔ ꯀꯩꯀꯩ ꯍꯥꯟꯅꯃꯨꯛ ꯀꯩꯅꯣ ꯃꯊꯪꯗ ꯑꯃꯨꯛ ꯆꯥꯖꯔꯛꯀꯦ ꯃꯈꯟ ꯃꯈꯟ ꯑꯥꯏꯇꯦꯝ ꯇꯧꯔꯒ ꯆꯥꯁꯤꯀꯣ ꯃꯤꯃꯤ ꯉꯥꯛꯇ ꯃꯤꯃꯤꯒ ꯇꯤꯜꯍꯧꯒ ꯇꯀꯣ ꯃꯤꯃꯤꯗ ꯆꯥꯔꯦ ꯅꯥꯡꯒꯅꯤꯀꯣ ꯅꯥꯡꯒꯅꯤ ꯃꯤꯃꯤꯗ ꯆꯥꯔꯦ ꯍꯥꯎꯅꯤ ꯏꯕꯦꯝ ꯅꯍꯥꯟꯒꯤ ꯁꯤꯡꯖꯨꯗꯨꯗ ꯃꯤꯃꯤꯅ ꯅꯝꯗꯅ ꯀꯩꯅꯣ ꯇꯧꯗꯦ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯀꯩꯅꯣ ꯅꯨꯄꯥꯁꯤꯅ ꯅꯍꯥꯟꯒꯤ ꯁꯤꯡꯖꯨꯗꯨ ꯌꯥꯝ ꯍꯥꯎꯈꯔꯦ ꯏꯆꯦ ꯅꯪꯒꯤ ꯁꯤꯡꯖꯨꯗꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯕ ꯁꯤꯡꯖꯨꯗꯣ ꯀꯆꯥꯅ ꯅꯍꯥꯟꯒꯤ ꯌꯥꯝ ꯍꯥꯎꯔꯦ ꯐꯖꯅꯒ ꯇꯣꯠꯊꯕꯗꯣ ꯑꯩꯅ ꯃꯈꯨꯠꯅ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗ ꯍꯥꯎꯕꯗꯣ ꯃꯣꯔꯣꯛꯇꯨꯒ ꯀꯩꯀꯩ ꯆꯥꯅꯔꯨꯕꯗꯣ ꯑꯗꯨꯃ ꯑꯗꯨꯅ ꯃꯣꯏꯅ ꯃꯅꯤꯄꯨꯔ ꯁꯤꯡꯖꯨꯅ ꯍꯦꯜꯂꯦ ꯍꯥꯎꯕ ꯋꯥꯠꯂꯤ ꯈꯪꯕ꯭ꯔꯥ ꯊꯣꯏꯗꯤꯡꯁꯦ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯑꯃ ꯌꯥꯎꯔꯝꯃꯕ ꯑꯩꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯔꯤꯅꯦ ꯃꯅꯤꯄꯨꯔ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏ ꯊꯣꯏꯗꯤꯡ ꯅꯠꯇꯕ ꯅꯨꯡꯁꯨꯛ ꯂꯩꯔꯤꯅꯦ ꯕꯣꯌꯥꯝ ꯑꯃ ꯉꯥꯛꯇꯪꯗꯣ ꯀꯥꯎꯊꯣꯛꯈꯤꯅ ꯅꯨꯡꯁꯨꯛꯀ ꯂꯣꯏꯅꯃꯛ ꯁꯨꯕꯒ ꯍꯥꯞꯄ ꯑꯩ ꯈꯜꯂꯤ ꯀꯩꯅꯣꯝꯗꯤ ꯋꯥꯠꯂꯤꯀꯣ ꯃꯆꯜꯁꯤ ꯀꯥꯏꯅ ꯑꯗꯨꯁꯨ ꯍꯥꯎꯗꯤ ꯐꯖꯅ ꯍꯥꯎꯕꯅꯤ ꯍꯥꯏꯕꯗꯤ ꯃꯆꯥ ꯂꯣꯏꯔꯦ ꯅꯪ ꯀꯩꯗꯧꯅꯣ ꯕꯦꯁꯣꯟ ꯉꯧꯔ ꯍꯥꯞꯄꯁꯨ ꯇꯥꯅꯤ ꯃꯨꯛꯁꯨ ꯁꯥꯔꯦ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯉꯥꯒꯤ ꯁꯤꯡꯖꯨ ꯍꯥꯎꯋꯤꯗꯣ ꯃꯔꯣꯏ ꯃꯄꯥꯡꯒ ꯁꯨꯕ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯏꯁꯦ ꯅꯨꯡꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯤꯡ ꯂꯣꯏ ꯁꯨꯕ ꯑꯗꯨ ꯁꯨꯕꯒꯤ ꯍꯥꯎꯋꯦꯕ ꯃꯌꯥꯝ ꯃꯤꯆꯤ ꯆꯥꯕ ꯂꯣꯏꯔꯦ ꯂꯣꯏꯔꯕ ꯂꯣꯏꯔꯦ ꯍꯥꯏꯔꯒꯦ ꯃꯌꯥꯝꯗꯨꯗꯤ ꯆꯥꯕꯁꯨ ꯃꯇꯥꯡꯁꯤꯒ ꯂꯣꯏꯔꯕꯅꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀ꯭ꯋꯥ ꯕꯒꯥꯟꯗꯤ ꯎꯠꯆꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯍꯧꯖꯕ ꯀ꯭ꯋꯥꯅꯦꯕꯀꯣ ꯁꯤ ꯄꯥꯝꯕꯤ ꯁꯤꯗꯤ ꯀ꯭ꯋꯥꯁꯤꯗꯤ ꯆꯥꯎꯔꯦ ꯑꯆꯧꯕꯅꯤ ꯀ꯭ꯋꯥꯕꯨꯗꯤ ꯄꯥꯜꯂꯤꯁꯤ ꯀ꯭ꯋꯥ ꯖꯣꯟꯗꯗꯤ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆ ꯑꯗꯨꯋꯥꯏꯗ ꯀ꯭ꯋꯥ ꯍꯦꯛ ꯌꯣꯟꯕ ꯃꯇꯝꯅꯦꯕ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯗꯤ ꯀ꯭ꯋꯥ ꯑꯆꯧꯕ ꯂꯩꯔꯦ ꯃꯌꯥꯝ ꯀ꯭ꯋꯥ ꯃꯆꯥꯁꯨ ꯎꯠꯆꯔꯛꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯀꯩꯀꯩ ꯊꯥꯖꯒꯦ ꯍꯥꯏꯗꯣ ꯀ꯭ꯋꯥ ꯃꯌꯥꯝ ꯉꯁꯥꯏꯒꯤꯗꯨꯅ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯑꯆꯧꯕ ꯌꯨꯝ ꯃꯃꯥꯡꯒꯤ ꯂꯩꯔꯦ ꯑꯁꯤꯅ ꯈꯔ ꯆꯠꯈꯠꯂꯒꯅꯦꯕ ꯃꯌꯥꯝ ꯂꯧꯕꯨꯛ ꯍꯥꯏꯗꯤ ꯂꯧꯕꯨꯛꯅꯤꯅꯦ ꯍꯥꯏꯔ ꯇꯥꯔꯁꯨ ꯑꯁꯤꯗꯤ ꯅꯧꯅ ꯊꯥꯒꯠꯂꯛꯄ ꯀ꯭ꯋꯥꯅꯦꯕꯀꯣ ꯆꯍꯤ ꯑꯃꯇ ꯐꯥꯖꯔꯛꯏ ꯀ꯭ꯋꯥꯁꯦ ꯃꯆꯥ ꯀꯥꯔꯛꯁꯤꯒ ꯑꯗꯨꯝ ꯂꯐꯣꯏꯁꯨ ꯊꯥꯖꯩ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯂꯐꯣꯏ ꯎꯠꯈ꯭ꯔꯣ ꯃꯌꯥꯝ ꯌꯦꯡꯉꯨ ꯁꯤꯁꯦ ꯀ꯭ꯋꯥ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯊꯥꯖꯔꯤꯁꯦ ꯀ꯭ꯋꯥ ꯃꯆꯥꯅꯦꯕ ꯑꯆꯧꯕ ꯅꯠꯇꯦꯕ ꯁꯤꯗꯤ ꯃꯆꯥ ꯉꯥꯛꯇꯅꯦꯕ ꯑꯆꯧꯕꯅ ꯌꯨꯝ ꯃꯃꯥꯡꯗ ꯌꯨꯝ ꯃꯌꯥꯝꯗꯨꯗꯤꯀꯣ ꯀ꯭ꯋꯥ ꯄꯥꯝꯕꯤꯁꯨ ꯑꯩꯈꯣꯏ ꯕꯒꯥꯟꯁꯨ ꯌꯦꯡꯍꯟꯕ ꯂꯣꯏꯖꯔꯕꯅꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝꯁꯤꯒ ꯂꯣꯏꯁꯟꯖꯔꯒꯦ